Khunai ama chawkhatnaba honabada mediana lawriba singthaningai oiba thawdang ase awangwa thakta ikai konfirm thoi haina Directorate of Information and Public Relations GIPR gi Director Dr. T.S. Charanjina phongdokhrei wafam ase ISCOM Media Private Limited hodokhiba chahi ama mapung farakpa mari leinana kaishampat leimazam leikai da leiba ISCOM gi office pangthokpa achamba thoram amada mahakna phongdokhibne ISCOM na sinduna pangthokpa thoram aduda Dr. T.S. Charanjina hai Khunai asiga media ga tana thanaba yadraba mari ama leidai Khunai amagi public opinion ama sagatnaba honaba amadi Khunai asi chawkhat maikaida punaba honabada media na achoba thodang lawi media na miyam da asengba amadi achumba pau piduna miyam mitna kong singhanaba honare hauzik oriba Manipur gi fibam asida media firm singna pau phongba matamda achum arang ningthina thigatlaga media ethics ngakna pau phongbiyo natrabadi miyam gi ihau lakpagi machak ama oibe yai Irang asida miyam da marik chumba pau pina ba honabada paumishna khudongchadaba kaya mayoknadaba nate paumishna kathokpa magaluina honariba sing asi thaganingai ni haina mangna makha takhi Asumba pau asengba pau yahon bibada mateng pangbiu aduga koigi government gi policy program prajata yahon bibada mateng pangbiu haina koin media professional sing da tum laibiriba media da laibiriba sing da koina dum thamjabani masida tasengna akoigi ngasai gi rules to follow tawrasu aina sum khanjabada koigi government da su government gi policy da karigumba Praja gi aduna against the labor taraba lay haina lobi taraba dia dusu point out of bibada positive criticism to bibada karisu warau ningai leiti haina lojai madusu aduna government gi tawrei badu sentok sanabagi adugumba chance ama pibani haina lojai Thauram aduda saruk yakhiba All Manipur Working Journalists Union amjugi president Kaching Tabam Pijoina hai Paugi lamda thabak tawriba khudikmak sel tumgi awaba mayoknai lam asida thabak tawriba sing asidi lamdam asi nungsiba amadi pamjabana mang tharaga thabak tawbani paumi sing yaifanabagi damak amjuna thabak thauram kaya paikhatli paugi lamda thabak tawriba singna official secrecy act na piriba kanglon sing adu ngakna thabak tawgadabani paumi singna media ethics ngakna miyamda achumba asengba pau pinaba honaringai chirakta YouTuber amadi blogger khanana media ethics ke wangmada video thagalakpa asina irang asi hena chawthoraknabagi machak ama oihale pau phongba matamda phongba yaba yadaba haiba ama leiribani masi pumnamak ase YouTuber amadi blogger singna karisu na chungdana video thagalakpa asina miyamna media da aranba miring ama yenglaknabagi machak ama oihale haina su mangna makha takhi Thauram aduda ISCOM Media Private Limited ki chairman Konthaujam Dinamani amadi EGM gi president Khogendra Khondramsu president member oina saruyakhi Blogger hagadra moi myam sin hekta mani mathibong yauna hekta photo namag uthorak adi praja sing jina kaidore as adu da dia du le noi khabar da du ingam de noi ISTV na noi ISCOM na natra noi adu thaba ngam de hai credibility mang praja gi thajabadu ko da lesilakte tobudi ekodi niyom ngang na sali niyom ngang ta biyati magi chachari ba press council of India gi kari gi mayam rules mayam le adagi magi official secrecy ki kari gi put mayam le adu ngang na ira kan di praja na ko da noi de sum ba haibangam de noi di machine meli adu tawe si mayam ko da blame tawe but luri se sigum mayam si la kan di ko na amju haiba kano ma leibanina sibu mayam se kitang streamline tawna na kitang punjan na ba haidana koina handa constitution amendment tawe